ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯔꯣꯏ ꯃꯤꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯌꯥꯏꯟꯖꯧꯅ ꯊꯥꯔꯛꯄ ꯁꯥꯔꯣꯏ ꯑꯃꯅ ꯏꯉꯣꯕꯗ ꯁꯥꯗꯣꯡꯕꯗꯒꯤ ꯏꯉꯣꯕ ꯇꯝꯊꯤꯕ ꯁꯥꯏꯍꯤꯡ ꯆꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯣꯍꯤꯅꯤꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗꯁꯨ ꯑꯃꯥꯏꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯉꯣꯕꯒꯤ ꯃꯃꯥꯟꯅꯕ ꯁꯥꯟꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯉꯣꯕꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯈꯔ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯒ ꯇꯥꯟꯅꯔꯒ ꯁꯥꯟꯇꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯍꯤꯅꯤꯁꯨ ꯊꯣꯡꯒ ꯂꯣꯟꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯉꯣꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯣꯔꯛꯏꯕꯅꯣ? ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯏꯉꯣꯕꯗ ꯃꯈꯣꯟ ꯅꯤꯛꯇꯨꯅ ꯋꯥ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯃꯣꯍꯤꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯟꯇꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯃꯌꯨꯝꯗ ꯑꯣꯏꯔꯝꯒꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯕꯥꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ? ꯍꯥ, ꯀꯔꯤꯕꯣ? ꯀꯩꯁꯨ ꯁꯥꯟꯅꯗꯦꯅ꯫ ꯃꯥꯅ ꯇꯥꯃꯣꯕꯨ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯁꯤ ꯍꯥꯏꯌꯦ, ꯑꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥꯏ ꯐꯖꯈꯤꯅꯦꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯋꯥ ꯂꯩꯊꯣꯛꯂꯒ ꯈꯨꯝꯕ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯊꯥꯖꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯣꯍꯤꯅꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯟꯖꯧꯗꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯌꯥꯡꯀꯣꯛ ꯑꯃꯗ ꯐꯤꯅ ꯁꯥꯕ ꯅꯨꯄꯥ ꯂꯥꯏꯗꯤ ꯑꯃ ꯍꯥꯞꯂꯒ ꯃꯈꯨꯠꯇ ꯁꯤꯟꯗꯨꯔ ꯈꯔ ꯄꯥꯏꯔꯒ ꯆꯥꯏꯗꯨꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯀꯧꯕ ꯆꯠꯈꯤꯕ ꯁꯥꯟꯇꯗꯨ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕు ꯀꯧꯕ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯃꯥꯡꯒꯣꯜꯗ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯉꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯟꯇꯅ ꯆꯪꯉꯛꯑꯒ ꯃꯌꯥꯝꯁꯨ ꯑꯣꯖꯥ ꯑꯃꯥꯏꯕꯕꯨ ꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯕꯅꯤ, ꯆꯪꯉꯣ ꯅꯪꯁꯨ ꯉꯥꯏꯔꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, ꯑꯣꯖꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤꯒ ꯍꯥꯏꯒꯦ ꯃꯌꯥꯝꯕꯣ? ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯂꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯒꯤꯅ? ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯁꯥꯟꯇꯅ ꯃꯥꯅ ꯏꯉꯣꯕꯒꯤ ꯃꯌꯨꯝꯗ ꯇꯧꯍꯧꯕ ꯑꯀꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯏ ꯑꯗꯨꯒ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯅ ꯃꯍꯩ ꯌꯥꯌꯥ ꯂꯥꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔꯗꯨ ꯇꯣꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯧꯕꯤꯔꯛꯂꯦꯗꯅ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯍꯥꯟ ꯑꯀꯣꯟ ꯅꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯍꯧꯔꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯗꯤ ꯊꯣꯏꯅ ꯂꯨꯕ ꯑꯣꯏꯗꯦ, ꯈ꯭ꯋꯥꯡ ꯅꯥꯕ ꯑꯄꯣꯝ ꯑꯇꯪꯒꯤ ꯑꯣꯏꯅ ꯇꯧꯏ꯫ ꯁꯥꯟꯇ ꯃꯌꯥꯝꯗꯨ ꯂꯣꯏꯕ ꯉꯥꯏꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗ ꯐꯝꯂꯤ꯫ ꯂꯥꯏꯌꯦꯡꯕ ꯍꯧꯗ꯭ꯔꯤꯕꯁꯤꯡꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯣꯔꯥꯗ ꯐꯝꯕ ꯌꯥꯎ, ꯐꯛꯇ ꯐꯝꯕ ꯌꯥꯎ ꯄꯪꯂꯩ ꯂꯩꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯣꯍꯤꯅꯤꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯏꯉꯣꯕꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯍꯥꯏꯕ ꯂꯥꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯉꯣꯕꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯈꯜꯂꯤ, ꯍꯩꯃꯥ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯗꯨ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯏꯉꯣꯕꯕꯨ ꯀꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯗꯛ ꯀꯨꯜꯂꯒ ꯂꯩꯕ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯀꯤꯈꯤꯕꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯇꯥꯃꯣ, ꯑꯗꯨꯗ ꯂꯩꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯅꯣ? ꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯨꯕꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯃꯥꯏ ꯃꯨꯁꯤꯟ ꯃꯨꯅ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯨ
ima haina kanna lauraga imungda chensilli adubu mahakna khangduna lawbada mana pairaba laten adudi sumangda thadaramle masidagi imungda chensillaga thongdu gamlauna thingjalli aduga pona pansili sakhumda leihoriba bodol adugi maingalna saksangdi ngali adubu hojik muhinina leiriba jaga adudi pungmam mamlami masidagi muhinina yumgi singongda tapna paktharaga sumanglomda yengi tanja aduda murok moraktagi kanano ama matung handuna thoraklaga sumangda tariba laten adubu paikhatlami aduga wang thangatlaga thadarai masidagi latendu kaiduna maidu mutkhre adubu laten thugariba adugi masaktu tungdagi uhubonina kanano haibati khangkhide masidagi muhinidu ki khibana makhol thoktana kablai aduga sakchanglomda amuk prap lai tanja aduda sakchangda kanagumba ama leibagi migi mami ama tarami madu ubada muhinidi ki khibana masa adu khong thangba phawba ngamdre masidagi mahak tuminna lepaga kaidoggadabano khangdana tuminna leplaga leiri tanja aduda sakchangda tariba migi mami adu ani surakhi aduga koichat chatpagi mami oina tarai masidagi muhinidu kanna lauraga mamang thong atu hanglaga kanna chenthor'i aduga kanaso hanna yengdana yumthangnabagi mase bembem hoida chenselli aduga ise thongsam ta hango haina kap tuna kauri sakhumda sakcharamba bembemna hai muhini kaidorage ingo boka saunariro asumna ngang duna parap chenthораklaga thongdu hangi masida muhinidu imungda phan kansillaklaga kapli masidagi bembemna thongdudagi haiphet cheptharaga kuyeng yengi adubu kanasu leibadi ukhide masidagi thongdulon selamlaga bembemna muhini ta harai muhini kedorageba nangbu ingubuga kari hainari noba asumna hangbada muhinidu pangkap takapi aduga masa adu thak nikli mahak taksengna kiman kibana paudu kamaina tamgadabano haiba mahak khangdre asomna muhinina kappaga lakba aduda sak charamba mayamdu mathang thongnaраktuna muhinida kaidorabage haina hangi masidagi muhinina laiwo lore moroki churida phamhobane saksangda makhoi anisu lehowe asomna muhinina ipa pakhana wa haiba aduda mayamdu papen ama ita taramde masidagi bembemgi makubo aduna jingnaba khara laibadagi tapna hangi ibema muhini ingubudu kaidore haibanone asomna hangbada muhinina mana ukibasing adu loina tammi aduga santana amaiba kauba satkhri haina mayek sengna tamlai muhinigi wafam adu tabada bembemgi mapuroiba amadi yunggi miyoi kaya thoraktuna ingobabu koichi thiba horoi makhoi mayamna marang langnarakba aduda atopa yumthangnabagi miyoi singsu mathang thongnarai aduga kaidoba yorobage haina hangi masida mayamna ingobudu laiwuknabadagi thiba khangre haina paw tamlami masidagi mayamdu thiba yawshilaktuna torchlight amati haplan puthoraklaga mayam hauduna thirai somdana amaiba yainjogdu humang kangkhalai madu ubada rajena mama kaidorage isadu humang ikang kangkhalidubu kaidorageba hai ibungo masidi araiba mu oirodori ngasi ahingsida ingubagi thawai mirelsi aina thakiba saroi aduna puhan khrage tawbani adubu magi nupina ayetpa piduna leirene karigamba makhoina amaiba kaukhrabadi bera kaga dawri sidi kamdawni mama adu oiragana hojik hetta thadatlodana aisu hojik hetta thadatlage khanduna mahakpu tuminna kauthokpani adubu magi nupina khangkhre kamdawni sidi as mama kamai tawdino hojikpu upai amta leitrabo hai ngaiko rajen upai ama leire masi amta yengkhige ko asumna hairaga amaiba yainjogdu machinda laiwa kaya sonba hori masidagi asomdana kamdawri ingobadu amamamar adudagi parap thori mahana thorpa ubada mayamna ai sida leire haina kulau launa rei masida ingobana kaisu tawdaba saraga hairi kaino mayam tawbri sibu kaino nati mayam bu ngawrabro asumna hairakpada mayamdu yamna ikainarami masida muhinina makhoi tambo huji krai da chaluribano haina hangi masida ingobana
ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯣꯡ ꯍꯥꯝꯃꯨꯕꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯍꯥ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕ ꯇꯥꯍꯜꯂꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯏꯀꯥꯏꯅꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯅꯕ ꯇꯧꯅꯔꯛꯏ ꯑꯁ ꯀꯥꯟꯅꯗ ꯋꯥꯔꯤꯗ ꯂꯥꯏ ꯎꯅꯔꯦ ꯒꯥꯏꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯊꯕꯛꯅꯤ ꯑꯔꯦꯝꯕꯒꯤ ꯌꯥꯎꯔꯨꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯍꯜꯂꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯃꯊꯪ ꯆꯠꯅꯕ ꯍꯧꯔꯛꯏ ꯃꯁꯤꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯃꯣꯍꯤꯅꯤꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯌꯥꯝ ꯑꯃꯇꯪ ꯉꯥꯏꯕꯤꯈꯣ ꯇꯨ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯕꯨꯠꯅꯦ ꯌꯦꯡꯉꯣ ꯇꯨ ꯃꯥꯒꯤ ꯃꯈꯨꯠꯁꯤ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯌꯥꯝꯗꯨ ꯏꯉꯣꯕꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯒꯤ ꯃꯈꯨꯠꯇꯨ ꯃꯨꯁꯤꯜꯂꯒ ꯏꯁꯥꯡ ꯁꯥꯡꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯈꯩꯗꯤ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯉꯣꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗ ꯃꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯁꯥ ꯉꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯌꯥꯅ ꯆꯤꯛꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯝꯕꯗꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯏꯉꯣꯕꯅ ꯉꯝꯗꯨꯅ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯀꯧꯔꯨꯅꯕ ꯍꯥꯏꯔꯛꯄꯗ ꯏꯉꯣꯕꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯄꯥꯏꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥꯁꯨ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯒ ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯥꯏꯕ ꯀꯧꯅꯕ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯉꯣꯕꯕꯨ ꯐꯥꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯁꯥꯖꯩ ꯑꯃꯅ ꯀꯜꯂꯛꯄꯒꯨꯝ ꯁꯦꯠ ꯀꯜꯂꯛꯏ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯏ ꯑꯁꯣꯝꯅ ꯌꯦꯡꯕꯒꯤ ꯃꯈꯨꯠ ꯈꯔ ꯈꯣꯝꯊꯣꯛꯅꯔꯛꯄ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯐꯔꯪ ꯂꯥꯎꯅ ꯃꯌꯥꯝꯗꯨ ꯀꯥꯎꯊꯣꯛꯂꯝꯂꯒ ꯈꯪꯆꯦꯟ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄꯗ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯋꯥꯔꯛꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯏꯉꯣꯕꯗꯨ ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯤꯕꯗꯤ ꯂꯦꯞꯄꯝꯗꯦ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯤꯁ ꯈꯔ ꯅꯤ ꯍꯦꯛ ꯇꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯅꯥꯀꯟ ꯑꯃꯗꯅ ꯁꯣꯝꯗ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯕ ꯆꯠꯈꯤꯕ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯁꯥꯃꯨꯒ ꯁꯥꯟꯇꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯔꯛꯂꯦ ꯃꯁꯤꯗ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯣꯝꯗ ꯇꯧꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯂꯣꯏꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯁꯥꯟꯇꯅ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯛꯂ ꯃꯥꯜꯂꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨ ꯁꯥꯟꯇ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯂꯤꯕ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯏꯉꯣꯕꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯏꯉꯣꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯏꯉꯣꯕꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯅꯣꯄꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯋꯥꯏ ꯂꯤꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯃꯀꯣꯛꯀꯤ ꯁꯝ ꯆꯞ ꯆꯨꯡꯈꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯁꯥꯟꯗꯅ ꯈꯨꯔꯥ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯑꯁꯤꯕꯣ ꯃꯤꯗꯤ ꯃꯥꯟꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯂꯥꯡꯒꯅꯨꯀꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ ꯅꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯅꯈꯣꯏꯅ ꯑꯀꯤꯕꯒꯤ ꯃꯃꯤ ꯎꯠꯂꯕꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯛꯅꯔꯛꯀꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯑꯃꯥꯏꯕ ꯁꯥꯃꯨꯒ ꯄꯨꯟꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯏꯉꯣꯕꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯉꯣꯕꯒꯤ ꯌꯨꯝꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨ ꯂꯥꯛꯄ ꯎꯕꯗ ꯃꯣꯍꯤꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯎꯍꯧꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯏꯉꯣꯕꯗꯨ ꯋꯥꯔꯛꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯔꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯎꯍꯧꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯈꯨꯔꯥ ꯃꯁꯤꯗ ꯁꯥꯃꯨꯅ ꯍꯥꯏ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯋꯥꯔꯛꯂꯣꯝꯗ ꯂꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗ ꯁꯥꯃꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ
ꯍꯧꯖꯤꯛ ꯏꯉꯣꯕꯁꯤ ꯋꯥꯔꯛꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯔꯛꯁꯦ ꯀꯣꯏꯕ ꯊꯨꯡꯅꯕꯒꯤ ꯆꯥꯡꯗ ꯂꯪ ꯑꯉꯧꯕ ꯈꯔ ꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯨꯍꯤꯅꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯕꯦꯝꯕꯦꯝꯅ ꯃꯥꯒꯤ ꯐꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯂꯪ ꯑꯉꯧꯕ ꯂꯪꯆꯥꯛ ꯃꯀꯣꯟ 2-3 ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯪ ꯑꯗꯨ ꯂꯧꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯂꯪ ꯑꯗꯨ ꯋꯥ ꯑꯃꯗ 19ꯂꯛ ꯌꯦꯠꯂꯒ ꯂꯪ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯪ ꯑꯗꯨ ꯇꯤꯡꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯍꯩꯄꯥ ꯁꯥꯕꯁꯤꯅ ꯑꯩꯒꯤ ꯁꯔꯣꯏꯁꯦ ꯐꯥꯈꯤꯕ ꯇꯥꯔꯦꯗꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯅ ꯍꯟꯗꯛꯁꯨ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯊꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯊꯥꯕ ꯍꯧꯔꯛꯄꯗ ꯑꯁꯣꯝꯗ ꯏꯉꯣꯕꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯋꯥꯄꯟ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯐꯔ ꯍꯥꯏꯗꯨꯅ ꯅꯣꯝꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯄꯜꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏ ꯇꯝꯅ ꯍꯥꯏꯊꯔꯛꯇꯨꯅ ꯋꯥꯈꯣꯡꯗ ꯀꯣꯏꯁꯤꯜꯂꯤꯕ ꯂꯪꯁꯤꯡ ꯑꯗꯨ ꯊꯗꯠꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯁꯥꯟꯇꯗ ꯆꯦꯡ ꯈꯔ ꯄꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯁꯥꯟꯇꯅ ꯃꯨꯍꯤꯅꯤꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧꯕꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯈꯥꯝꯈꯤ ꯑꯗꯨꯒ ꯃꯨꯍꯤꯅꯤꯒꯤ ꯏꯃꯨꯡꯗ ꯀꯅꯥꯃꯠꯇ ꯆꯪꯗꯅꯕ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯡꯈꯔ ꯂꯧꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯄꯤꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯆꯦꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯋꯥꯔꯛꯇ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯋꯥꯔꯛꯇ ꯆꯦꯡ ꯆꯥꯏꯁꯤꯟꯕ ꯑꯗꯨꯗ ꯋꯥꯔꯛ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯋꯥꯔꯛꯇ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯟꯅ ꯑꯣꯏꯅ ꯏꯉꯣꯕꯗꯨ ꯍꯥꯠꯅꯕ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯏꯉꯣꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯏꯉꯣꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯗꯨ ꯊꯣꯛꯈꯤꯒꯗꯧꯔꯦ ꯈꯪꯕꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯦꯡ ꯑꯗꯨꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯋꯥꯔꯛꯇ ꯆꯥꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯏꯉꯣꯕꯗꯨ ꯋꯥꯔꯛ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯃꯌꯥꯝꯅ ꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯏꯉꯣꯕꯕꯨ ꯐꯥꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯉꯣꯕꯗꯨ ꯁꯨꯃꯥꯡꯗ ꯊꯝꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯗꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯣꯔꯛꯅꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯁꯥꯟꯇ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯂꯤ ꯑꯁꯨꯝꯅ ꯄꯣꯠꯆꯪꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯋꯥ ꯀꯌా ꯁꯣꯟꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯏꯉꯣꯕꯒꯤ ꯃꯁꯥꯗ ꯀꯟꯊꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯉꯣꯕꯗꯨ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯒꯨꯝ ꯑꯀꯤꯕ ꯃꯑꯣꯡꯗ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯅꯪ ꯀꯅꯥꯅꯣ ꯀꯅꯥ ꯊꯥꯔꯛꯄꯅꯣ ꯅꯪ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨꯅ ꯐꯠ ꯀꯜꯂꯤ ꯇꯥꯏꯔꯦꯟꯅ ꯀꯟꯕꯒꯤ ꯆꯩꯅꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯉꯣꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯗꯨꯅ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯏꯉꯣꯕꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤ ꯑꯃꯥꯏꯕ ꯌꯥꯏꯖꯧ ꯑꯃꯗꯤ ꯔꯥꯖꯦꯟꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯁꯔꯣꯏ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗ ꯍꯟꯗꯨꯅ ꯊꯥꯈꯤ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕꯗ ꯅꯠꯇꯅ इकायब नंगलब सरोइसिंग अदु अमाइबै जाइजौगी मनाक्ता लाक्लगा अमाइबै जाइजौबु तप ताबा मखै वोलमी मसिदगी अमाइबै जाइजौना सरोइसिंग अदुदा लाले हाइना खोरुमजदुना मखैबु लैवा सोंदुना हलनखी असुमना अमाइबै जाइजौदु सरोइसिंग मुक्नबदा वाबना तप तारे असुमना तोंगरिङैदा इङोबगी सुमांगदा लैरंबा मिया मदुना राजेनगी युमदा लाखी अदुगा लेकाय मिया वोमसिनरक्तुना अमाइबै जाइजौ अमदी राजेनबु इमुंगदगी चिंथोक्लगा फुथरमी अदुगा अमाइबै जाइजौबु मी हानबा तौबा फत्तबा अमाइबनी हाइदुना मयामना यामना थिना सैरमलगा हनखी अमाइबै जाइजौदु इकायबना महाक तौफम खंखिदे मसिदगी महाक राजेनगी युमदगी मयुमदा हनख्रे राजेनसु युमदा नाहेदुना लेहोकी सोमदना अमाइबा सामुना इंगोबबु लैवा कया सोंदुना लाक्नबदगी वखल तारकले
ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯍꯟꯅꯕꯒꯤ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯁꯤꯗ ꯁꯥꯟꯇꯅ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯑꯋꯥꯃꯜ ꯈꯔ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨ ꯑꯃꯗꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯉꯣꯕꯗꯤ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯇꯥꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯏꯉꯣꯕꯒꯤ ꯅꯨꯄꯤ ꯃꯨꯍꯤꯅꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯏꯉꯣꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯥꯖꯦꯟꯗꯨ ꯑꯃꯥꯏꯕ ꯌꯥꯏꯖꯧꯒꯤ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯈꯣꯟ ꯈꯔ ꯀꯟꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯕꯨ ꯀꯧꯔꯤ꯫ ꯃꯥꯃꯥ ꯃꯥꯃꯥ ꯃꯥꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯅꯠꯇꯦ ꯆꯦꯟꯈ꯭ꯔꯕꯣ? ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯏꯃꯨꯡꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯍꯥꯏ ꯔꯥꯖꯦꯟ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯥꯈꯠꯂꯛꯎ ꯂꯥꯎꯅꯦ꯫ ꯌꯥꯔꯦ ꯃꯥꯃꯥ, ꯃꯥꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯗꯅ꯫ ꯍꯩꯇꯅ ꯀꯔꯤꯒꯤ ꯁꯦꯟ ꯄꯥꯝꯂꯤꯕꯅꯣ? ꯅꯍꯥꯟꯗꯤ ꯑꯃꯥꯏꯕ ꯄꯦꯀꯅꯥꯎ ꯀꯥꯏꯅ ꯌꯥꯝ ꯇꯧꯈꯤꯕꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯄꯦꯀꯅꯥꯎꯗꯨ ꯄꯦꯀꯆꯥꯎ ꯑꯣꯟꯈ꯭ꯔꯦꯗꯅ꯫ ꯅꯍꯩꯗꯨ ꯇꯝꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯈꯣ꯫ ꯁꯦꯟ ꯍꯥꯛꯅꯁꯨ ꯄꯥꯝꯂꯨꯈꯤꯅꯨꯗ ꯃꯥꯃꯥ꯫ ꯔꯥꯖꯦꯟ, ꯑꯩꯅ ꯉꯁꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯅꯦ? ꯌꯥꯔꯦ ꯃꯥꯃꯥ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯩꯇꯕ ꯁꯦꯟꯅ ꯆꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯆꯣꯞꯄꯦꯗꯅ꯫ ꯁꯦ ꯂꯨꯄꯥ 400ꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯒꯤ ꯑꯔꯣꯏꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯂꯧꯈꯤꯕ ꯁꯦꯟꯁꯤꯡꯗꯨꯒ ꯄꯨꯟꯁꯤꯜꯂꯕꯗꯤ ꯂꯨꯄꯥ 5,000-6,000 ꯑꯣꯏꯔꯅꯤ꯫ ꯃꯥꯃꯥ, ꯑꯩ ꯆꯠꯂꯦ꯫ ꯅꯍꯩꯗꯨ ꯍꯩꯇ꯭ꯔꯗꯤ ꯁꯦꯟꯗꯣ ꯄꯥꯝꯂꯨꯈꯤꯅꯨꯀꯣ꯫ ꯍꯥꯏ ꯔꯥꯖꯦꯟ, ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯁꯦꯟꯁꯤ ꯄꯨꯈꯣꯅꯦ꯫ ꯑꯩ ꯂꯧꯔꯣꯏꯀꯣ꯫ ꯑꯌꯥ, ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯦ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯀꯌꯥꯗ ꯏꯀꯥꯏꯕ ꯄꯤꯔꯝꯂꯤꯕ, ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯎꯠꯇꯒꯤ ꯍꯩꯔꯕ꯫ ꯐꯩ, ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯔꯥꯖꯦꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯏꯉꯣꯕꯗꯨ ꯑꯌꯨꯛꯇ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯉꯣꯕꯅ ꯃꯨꯍꯤꯅꯤꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯃꯨꯍꯤꯅꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯃꯨꯍꯤꯅꯤꯗꯨ ꯇꯥꯔꯗꯨꯅ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯉꯣꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯤꯕꯗꯨ ꯑꯩ ꯀꯩꯗꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯨꯍꯤꯅꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯏꯉꯣꯕꯗ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯉꯣꯕꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅꯕ ꯑꯃꯥꯏꯕ ꯁꯥꯃꯨꯒ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯃꯨꯍꯤꯅꯤꯒ ꯋꯥ ꯇꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯔꯥꯖꯦꯟꯗ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯑꯃꯗꯤ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫